Manipur conflict court ki rai amana thorakpani haiba Amitshah gi statement ngasi su hongdri kanglumani gi marakta leiriba thajanadaba asi koktuna athubada ingtapa laklagani Amitshah Manipur violence ki matangda Union Home Minister Amitshah na kanglumani gi marakta leinariba thajanadaba koktuna athuba matamda Manipur da mapung fana ingtapa hanjilaklagani haibagi thajaba fongdokre Amoromda Manipur irang asi court ki rai amana thorakpani haiba Amitshah gi statement ngasi su hongdri Kerala gi Kochi da laiba Lulu Bolagati International Convention Center ngasi pangthokiba Monorama News Conclave hawdokpagi thoramda Union Home Minister Amitshah na mathaki wafam asi wahang amagi paukhumda fongdokladuna mahakna hai Manipurda BJP lengak lakraba matung chahi taruk state asida ban lekhide strike lekhide amadi ethnic balance amada thokide adubu Court ki waref amana Manipurda kanglupki oiba hingsa gi thodok thoklakibani Manipur balance asi dharmaga mari amata leinade masi ethnic balance amani haina su phongdoki Amitshah na makha tarduna maroiba opposition party ama oiriba Congress lengak matamda Manipurda hena sathiba ethnic balance sing thoki hingsa gi thodok sing adu chahi amaga makhai natraga chahi ani makhai de dumak chathaki masi pumnamakna unakrabani Hauzik Manipurda ingtapa hanjilakpa hore haiba wafam thamladuna Amitshah na hai muknariba community animaka Union Home Minister na tongan unaduna marirak wari sanakre amadi apunbagi mifam su pangthokre athuba matamda Manipurda mapung fana mausagi phibamda hanjilakpa ngamlagani aikhoi ahanba pandamdi ingtapa hanjilakpa haibasini madu haujikti phangba ngamlakle lengasina wangnopuklamdamgi lalolup singa agreement 20 ki mathakta sign tawnaduna miyoi lising tara rom khulai thadokthuna mausagi punsida purakpa ngamkre adubu khulai thado u yadaba singadi wari sanaba oithokte lalauba singna khulai thadokthuna constitution ki framework manungda laklaba matam aduda wari sanagani haina sumangna fongdokhi delimitation ga mari leinana hangba wahang amagi paukhumda Union Home Minister Amitshah na hai delimitation ki matangda Tamil Nadu da chingnaba amadi charangnaba thohaliba adu tasengna yumpham yaudabani delimitation ki matangda state asigi miyamda chingnaba ama pohaliba adu tasengna state asida paksana senja thumja gi thabak chathariba lo leitabaga pangkhak oiriba pumnamak adudagi miyambu nathaiduna thamnaba thorangni amadi state asigi chief minister na mahaki macha nupa bu chief minister ohenba yanaba honarakpani leiba asigi oina mikok thibagi thabak kumja 2027 na mapung fana loisingani mikok thibaga thabak loiraba matung delimitation act implement tawgani leiba asigi southern state sing da delimitation gi thabak chathabada aranma thaba amada tawroi haina su southern state sing gi voter sing da mangna thajaba thamki handak parliament gi nongjumi fam da lenga gi maikai digi puthoki ba constitution chamaga kuntra amendment bill 2025 union territory amendment bill 2025 Amasung Jammu and Kashmir Organization Amendment Bill 2025 ki matang hangbo wahang amagi paukhumda Union Home Minister Amitshah na leiba asigi miyoi amatana chief minister masa jail da leiraga leingakpa pamloi prime minister amana jail dagi leiba ngak pamloi leiba asina ningkhatam khiba chahi humbutaraga manga asida chief minister kaya jail da leikre makhoi loinamak jail da changringai da fam thadokhiba ngaktani maram asina jail da numit kunthra ni bu leirabadi minister fam thadoknaba Constitutional framework ama darkar oi haiba wafam thamki Dr. che yaudana hidak yonba thingnaba honari MSPC Dr. gi prescription yaudana pharmacy dagi hidak leibada thingma thamnaba thabak laukhanaba Manipur State Pharmacy Council MSPC na honari hana council asigi president RK Basubani na fongdokre MSPC na sinduna takel da leiba government polytech ki auditorium da ngasi pangthokiba continuing pharmacy education program da mathaki wafam asi fongdoladuna mahang hai Prescription yaudana hidak yonbada thingba thamnaba Jan Biswas Amendment of Provision Act 2023 lakliba 2026 ki January fawbada state asida mapung fana chanaba ngamgani haibigi thajaba leire mangna makha tarduna Pharmacy Practice Regulation Act 1948 ki section 42 ga matung inna doctor gi prescription yaudana pharmacy amana hidak yonba yade ekasigi makhada hidak yolamba tarabadi thahum jail da leibaga loinana lupa lakh amadagi tadana fine thibagi wafam yauri makhata na ekasi bale torma thengnarabadi lupa lakh ani dagi manga fawa fine thiba yai Manipur da so gazette notice thoktuna ekasi chana bahukre adubu implementing agency oiriba Manipur State Pharmacy Council gi manpower wat panama pung fana pangthukpangamdri adubu State Council gi maikai digi Pharmacy Council of India da haijabadagi ahenba power khara State Council da sinarakle haiba wafam thamki thoramadu da council asigi register kam member secretary saubam Brajakeshwar yauna state asigi tongan mafam singdagi lakwa pharmacist singna saruk yaki training program asida biotechnologies pangambam daina
Saraswati Institute of Management and Medical Science Pangaigi Assistant Professor Dr. Asem Bibesfar, Jenims Retired Blood Bank Officer Dr. Razmani Chongtham, CSIRNE Institute of Science and Technology Lamfelgi Chief Scientist Dr. Huidrom Birkumarna Resource Person Oina Sarukyaki. Miyoi Khuzok Kharana Puwaribu Lana Semdokpana Furup Masal Nungsinadaba Hengalakli KSA Chahi lising kayagi mamangdagi leijaraklaba kanglaipaki puwaribu thengkhang kayarakta miyoi khuzok kharana semdoktuna lakli masida natana school gi syllabus singdalamda masigi puwariga chanadaba amadi mapalamgi history namna yawbana lamda masigi furup maselgi marakta thajaba watpa nungsinadana nongmagi hengalakli asiguma tanja asi lawduna kanglai history bu mahairoi singda khangandaba yade haiduna ahanba state level history competition pangthokpani haina kanglaipa student association KSA gi general secretary Sanjoy Khulakpamna phongdokre wafam masing ase khuyathongda leiba mahairoi lufase gi office ta pangthokkiba pawgi mifam amada phongdokhibani mahangna makha tarduna tha ase gi kungamari da explorer the history of kanglaipak manipur haiba thimda ahanba state level kanglaipak history competition pangtholagani competition yawgadaba mahairoi singna competition haugadaba pung ani watlingai da report tawgadabani pung ama watlingai da gate ki thonglon gani competition asida category ahum thona khaidoktuna category A da class 7-8 category B da class 9-10 amadi category C da class 11-12 thokna khaidoktuna category A amasung B na ayuk pung 10 dagi taragani thoi fawba amadi category C na nungthil pung amadagi ahum fawba pangthokani competition ase mark chamagi multiple choice oigani loina na competition pangthokadaba mafam singna Imphal Center gi oina New Social Science Block MU Thobal gi oina Waikhom Mani Girls College Kakching gi oina Victoria High School amadi Bisnupur gi CI College ni haina sanjoina phongdokhi laga thamba hui sing vaccine kap laga amung thadok khinaba khangan kre thadok laga thamba hui sing authority na fajin khibadu tel gi hidak pijaraga amasung vaccine kap laga ningthina pija pithak tawraba matungda amu hanna thadok khinaba Supreme Court na khangan kre mamangda Supreme Court na lambi da thadok laga thamliba hui sing fajil laga akhanaba hui thampham amada ningthina thamnaba yathang piba laikhrabani hui amadi sanga bu nungsijaba kangbuna Supreme Court ki while adugi mayokta appeal tawrakraba matungda Justice Brikam Nana Luching Bajas ahongi bench abana hai ki fazilaba hui sing til gi hidak pijaraga vaccine kaplaba matungda ningthina pija pithak tawraga amu hana lambi da thadokhi gadabani public place ta hui sing pija pithak tawroidabani haina palladuna bench aduna hai ki municipal ward khudingmakta hui sing gi pija pithak tawpham mafam ama ningthina semgadabani court ki wireless state amadi Union Territory pumnamakta channa hanbaga loinana Animal Bird Control ABC gi rule ningthina nga kadabani haina su court na khangan ki mafam chadana hui singbu pija pithak tawbagi matangda Supreme Court ki bench aduna hai ki mari lenaba municipal body singna khanaba helpline number sing hangdoktuna kanglon ngak na chattaba miyoi singi mathakta matik chaba action lokhanaba honagadabani thadolaga thamba hui sing kanaguma miyoi na loijarage haibagi matangda court na hai ki lambi da thadolaga thamliba hui sing kanaguma miyoi amana mayumda loijarage hairabadi mari lenaba municipal body singda haunabi matung inna application pisin gadabani mayumda loigani haina pukhraba hui sing amu hana lambi da thadorokpa yaroi mapu leitaba amasung lambi da thadolaga thamliba hui singna chikpadagi rabies laina sandorakpana maram oiraga Supreme Court na suwa motu case ama laukhatuna hui sing fajinaba yathing pikhibani August 13 da just anina saba Supreme Court ki bench ama na hai ki Delhi amasung National Capital Region NCR gi tungan mafam da thadolaga thamliba hui sing fajillaga khanaba mafam ama da thamgadabani court ki while adubun singna duna sanga nungsijaba kangbu amana appeal tawrakpadagi case asi just ahumna saba bench ama da makha taba while chathanaba thawrang lokhatkibani just ahum gi bench aduna hanagi while adu chana hankidabaga loina lambi da thadolaga thamliba hui sing tilgi hidak pijaraga vaccine kap thoklaba matung da ningthina pija pithaklaga amu hana thadokhi gadabani haina just ahum gi bench samari lenaba sing da khangan ki affidavit ama khangna illegal immigrant sing bu yelomi olan ba yarabra haibagi wahang thorakle leiba asi da lairiba miyoi khudingma icham chamba affidavit amagi mateng na maming matha leifam pokpagi tarik amasung lainingna chingba hongdok hongjin tawba yahanbagi khudongchaba piri Kanglon chumna amasung lona yaba mawangda kanagumba amagi ming natraga pokpagi tarik amasung leifamna chingbasing educational certificate ta lana yawkhibadagi semdok semjin tawbada thoidokna kaiba leite adubu hiramasigi matangda kanagumba miyoi kharana khudongchaba lawraga masagi ming leifam pokpagi tarik amasung lainingna chingba hongdok hongjin tawbagi thawong chatharabra haibagi matangda maikei kayadagi chingnaba wafam sing phongdoknarakli Handakta su social media da viral oirakiba post amagi matung inna Uttar Pradesh ki Mughal-pura da leiba Amin Ali Yangkai kauba miyoi amana affidavit amada masagi lining Muslim oirambadagi Hindu onkibagi wafam ama mipung khudingmangna khangnare affidavit adugi matung inna miyoi adugi maming Amir Ali kaurambadagi Amit
Maheshwari haina onthokhibaga loinana masagi lainingsu Muslim oirambadagi Hindu ole mataw asumna topa mioi kayasu masagi ming leifam laining amadi pokpagi tarikna chingba hongdok hongjin tawramloi hainingai leiti haina maikai kayadagi phongdoknaragli atopa wafam amana Nepali nupa amada mamau nupi thajaraga nupa adu ningthaujam sagai olhankhibagi video footage ama social media da handakta viral oirakpa miyamna thengnaki Imphal East District ki Hautalda nupi amana laikhidraba macha nupa na lawba mamau nupi bu Manish Pradhan Kauba Nepali macha amada yum palhalaga Nepali adugi yumnang ningthaujam olhalama thengnakhibani nupa adugi maning Manish Pradhan korambadagi ningthaujam Manish haina affidavit amagi khuthangda onthoklama thengnakhi Hiramasigi matangda sana konunggi Udra Saklenna arambai tengolga loinena mafam aduda chatuna yengsinkhibaga loinena Ningthaujam sagai ole hariba Manish Pradhan haiba mioi adu Meitei laining chatpa yaroi amasung Meitei laining mari leinaba thabak thoramsing makha tana chathaba yaroi haina thingmathamki hairi Social media da viral oiraliba thaudo asi nataba Manipur ge tai atopa mafamsing dasu kanglon kaina changlakpa mitopna affidavit amagi khuthangda maming matha amadi laining na chingba onthok onsin tawraga yelomi olam loi hainingai leite haiba wafam maikai kayadagi thamnarakli hiramasigi matangda mari leinaba authority na khanaba miyeng changduna affidavit lawba amasung pibagi thawongda dingthina yengsin matangai phadabagi tanfam lakle haina mioi kayana mot pinarakli Manipur da hojik tongan balaibak singdagi changlakpa mitopna masing hengalakpaga loinana yelomi sing minority tabagi phibam da lakpa maramna oirakliba thawong ase authority singna taraina lofam thokte haiba wafam su maikai kayadagi phongdoknaragli